ngasi ayu phongkiba toan manipuri se phongsing amasum thokiba thawdo wathok maruoibe I pausing khonga saraga Manipur top channel gi maikei digi mayamla thamjagi ahanbada Russian army na Ukraine sa tharakpa attack ta India gi mahiroi amasire Ukraine mahi tamduna lebe India gi mahiroi ama Russia gi attack ta laikidre haina India government ki Ministry of External Affairs ki spokesperson Arindam Vakshina phongdorakre Ministry gi spokesperson asina phongdorakpagi matung ina laikidraba mahiroi asi Karnataka gi Bengaluru dagi Nabin Kauba Masagi say Kunga Mathoi Rom Tamak Gadi Bamui Hari Mag Ukraine gi Kharkiv city gi shopping mall magi mamang nga si Lake Hitabani Lake Hidrabagi Imung Manunga Ministry ga Pau Fauna Bangamle Loinana Hawkiba Numit Nini Rongi Mamang Nabina Maki Imungi Miyoshinda video call Toraktuna Mark take the Kaidana Bunker the lady Hana Fundoraki Adubunga si Ayuk angan badama supermarket amada sana thanaba polam khara leiba thoklubada leibak thiba thawdo du thokibani thawdo si India government ki maikei diga akan mamuna condemn tawbuga loinana India gi foreign secretary na Russia amadi Ukraine gi ambassador singda akan bo wafam thamduna Ukraine da panduna leiribi India gi citizen sing atubu matamda laukthokna bagi wafam thamkre Kharkiv ta hauzik panduna leiribi India gi citizen sing asina agency asida phongdorakpagi matungina Kharkiv ta hauzik yamna Khudongthiningai Oiba phibam amada leire maram asina India lengakna akan mamiyeng sangbiduna citizen sing asi atubu matamda laukthokna bo honabiyu loinana Russia amadi Ukraine lenga animaktasu akan bo wafam thambiduna India gi citizen sing asida soandana ba honabiyu haiki Pausigi matungina Ukraine da lanangduna leiramba India gi citizen lising mapan hena leiba adudagi laukthokuna saphagadaba mafam singda thamkhre Atai lemhoriba miyoi sing asisu atubu matamda laukthoknaba akanba thorang sathari hari Kharkiv Regional Administration gi head Olena Makhatana hai Ukraine gi khwaidigi chawba anisupa leiba oriba Kharkiv asi Russia na bomb thadabadagi tamthina amanga tathokle Kharkiv ki administrative building su ngasi chawna amanga tathoki mi million 1.4 leiba city asi Russian army singna khudum chanana bo honarakpa sida Ukraine gi lanmi singna ngak thokna ba akan mamong sa thari yamna ngalingai Soviet ki matamdagi leiraklaba Ukraine gi ariba building kya su bomb thadaba sida amata thokre nakalamoromda Ukraine gi konung Kiev ta leiriba India gi citizen sing khudaktagi mafamadu thadoktuna satnaba Ukraine da leiba India gi embassy na anoba advisory ama thoktuna khankhre Advisory duna makhatana hai maphamasida leiribe India gi citizen punama bus train taxi na singba aphama pambai am hekta sejina duna maphamadu thunna yangna thado hogodabani mamangda Indian embassy na thokiba advisory singdadi citizen singasi yariba makai mapana sathuktana saphagadaba mapham singda leina ba khankhibani hauzik lambi da Kiev tamna lakriba miyoi singju khudakta gi handokina ba advisory duna makhatana khangali agency tagi phangwa paushna makhatana hai Ukraine dagi India gi citizen sing laukthokpagi thabak sing satharibasi hena khongjal yangkhatnaba operation Ganga haina mingthonba rescue mission ama hawdoktuna Indian Air Force sing su yauksinanaba Prime Minister Narendra Modi na khankre Air Force ki C-17 aircraft sing sijinaduna mi honbagi thabak satharabadi athuba matamda leba adura panduna leiduna India masa sing laukthokpangamgani hari ngasisu Romania gi Bucharest gi Indian citizen samaga marfuguni thu purako flight ama Mumbai da tek kaidana thungla khari hauji Ukraine Russia conflict asina ohelagli ba phiba masigi matangna wa khanana ba India gi Prime Minister Narendra Modi na President Ramnath Kovind ga unakhre unabadura Prime Minister na hauji India lenga na paikatliba thabak thoram singi matangda President da sugaina phungdoki masida sunatana ngasi ayu angan ba fawbuda India masa lisinga maga satruk India ra purakhari Prime Minister na makhatana phongdokibagi matungina mahakna Ministry of External Affairs ki official singda akan mayathang piduna Poland, Hungary, Slovakia amadi Romania da laidiba mahairoi sing adu ningthina yengsinana ba khankhre masida sunatana India government ki senior candidate minister Mari special envoy oina lebak Mari asida sakre India gi citizen amadi mahairoi sing adu yengsiluna ba sakhiba Union Cabinet Minister sing adu di Romania amadi Moldova da Jyotiraditya Scindia, Slovakia da Kiran Rijiju, Hungary da Hardip Singapuri amadi Poland da General B.K. Singhana hainasu pausna supalakli
Makha satharapo ina to papaw mana hairo ki case siena bataruk bel pikre mikhal gamari lainana hairo assembly constituency da thokiba mi hat siena bani haina matam sangna jel leirakhiba mioi taruk ngasi thawal gi session judge na bel thadokre hari pausina hai ngasi bel thadokraba mioi singa dudi ACC gi MLA TS Radhe Syam gi manau no pa thoksom putro yauna laisram biken ningthaujam panan khundongbab niki thoksom sanathu amadi thoksom henarikni Court asina thokiba hukum adu da hai thaudo asiga mari leinana numit humpu ni surak laba pawu khulai amata fagat palaiti masiga mari leinana eyewitness singsu lawbu loire Makhoigi statement adu lairiba material factory singasu manadaba thingne case asiga apuna phibam yenglubada khusu khulai recover tawbana tana ayamba sarukti loire masina maram oiraga case asida senai hariba miyoi tarukpu bail lawuda ayaba pibani case asigi council gi mekeri gi BLPB naba tharakiba warol hai case asigi mari lainana palakiba FIR adu semjin sajin ba aran ba kya yumpham oiduna lakhotuna accusing asi fagat kibani amasum applicant asi mamang na kari guma criminal gi pending case amata laiti accused oidiba thoksom putro amari thoksom henari asi medical ground BLPB naba court asida haijara kibani ningsing bayai thaudo asi hairok ta mikhalamaga mari leinana mahairoi ama laikidaba adu gi matangda mamang sahi gi December 19 da ningthaujam Roshan koba miyoi amana tharakiba complaint gi makhada FIR ama police na register tawduna thijilakibani hainisu pausna palakli Makha satharak poina to papaw mana henglep ki mikhal hananaba protest tawbasingda tear gas kakre Taragani to Suba Manipur Legislative Assembly gi ngarang bot hadanaki ba hanba tanga ki mikhalda suspension of operation tawriba khulai paib lalhobusingna boot capture tokibigi mayokta Chuchampur district ki henglep constituency ki polling station kungomdoida amuhana bot hada hananaba demand tawraduna political party mari gi merepna punokhuyek piraduna DO da memorandum pisingre mikhal hananaba demand tawraduna political party maribu saugat pamiyoi singna DC Chuchampur office mamang na khongjang jangsilakpadagi police na tear gas kaptuna tankhaikhre pauksi isna phangwa pauna hai congress ki merep ti manga wifi sibesana gi merep ti thangjalam haukip NPP gi merep nemin thang haukip amasum JDU gi merep genekhuf wifi na khuyek piduna district election officer Chuchampur henglep AC ki polling station kungomdoida mikhal amu hanbina bo wakatkhre Sierol aduda palliba wafamdi ngarang pangthokiba ahanba tangaki mikhal aduda hauzik lenga ka suspension of operation sur satharibu khulai paiba lalhawusing KNF MC KNF Z KNF Samuel amasum Koki National Army gi miyoisina polling station kyara boot capture tawbagi thaudok sing thoki laholup singa sina BJP gi mirepta sagotpaga loinana sibisana NPP YNC masum JDU gi saugatpasing kian khanganbagi thabak sathabaga loinana bot thadaba yadanabagi dama makoina voter sleeping munbaga loinana bot thadabada athingma piki Representation of People's Act 1951 gi section 135 clause A 58 amasum 58A gi makhada polling station kungumdoi da bot thadana ki badu sana handana ba masum akan ba security ki ngaksel ga loinana pumnau nauna aki akhang yauduna bot thadana ba demand tawki so hairi Khulai paiba sing aduna polling station sing adu khudum chanchilaga EVM sing kupna yengmaga loinana voter singi sathok chasin kupsen senaki loinana polling official sing amasu mafam aduda mathau toriba security gi miyoi singsu lalhaubu sing aduna toriba aduda tuminna yengduna laki madugi thaba adu webcam video sing adudagi mayek singna khanglabani hainasu pausna phongdorakli atopa paumana Kumbi da NPP gi agent tongduna lakpa gari thugai Kumbi Assembly constituency gi NPP gi merep ki main agent amadi co agent tongduna lakpa gari Mahindra TUB 300 BJP gi workers sin akai toy tholakre hari Kumbi da lebi NPP gi merep ningthaujam mangi gi yumna paumi singa unabada man hai Kumbi AC polling 29/9 asi BJP gi mirep ki home polling oibana maram oiraga hanadagi hypersensitive oiba polling ni haina akan sing thrang lokholiba maphamni polling asida proxy tawna bo honarakpada NPP gi agent athingba pirubani NPP gi agent adubu bot loiraba matungda aki akhang pigani hairakpadagi mafam adudagi ngak sinduna purakna basakhi
मधुर एजेंट अमदी को एजेंट तोंब गरी बीजेपी की वर्कर्स अकाय थोलखीबनी माना मखाताना हाई डेमोक्रेसी चटप लेबामदा मियामना मसाना पाम मिरेप खंजनबगी राइट लै अदुबु वाफम असि मियामगी मिहुत ओइगनी हारिबा बीजेपी की मिरेपनदी खंगदबगुम तौरी थोखरिबा थौदो अदुगी मतांगना पुलिस ता एफआईआर अमा फाइल तौखरे अमदी ECI दसु कंप्लेन तौबगो लोइनना मरि लेनबसिंगना मियेंग संगबियो थोखिबा थौदो अदुगी मतांगना एजेंट ए जेंताना पाउमिसिंग हाई पोलिंग 29/9 दा फोक्सी तौबो थिंगलुबगी अकी खंग पीरे हैना पाउ हाइरखी पाउ फंगबगा को एजेंट ग लोइनना सोयंगाम थोक्तनाबा RO दा पाउ पीरबा मतुंगदा पोलिंग एजेंट अदुबु सोयदंगामदनाबा गाइदुना लेखी मिखल लोयरबा मतुंग एजेंट अदुना मिरेप ग लोइनना चखरबा मतुंगदा मेन एजेंट अमदी को एजेंट तोंगलकबा गारीदा ओइना अकाय तोय थोलखीबनी हाइना फोंदोरखी अतोपा पाउमना रशियन रॉकेट अटैक दा यूक्रेन लानमी हुमद्रा सिखरे रशियन रॉकेट अटैक अमदा यूक्रेन लानमी हुमद्रा हेन सिखरे अमसुम सखोतबा सेलिंग द मिसम कयामरुम से सिखरे हाइना लेबाक पोको नुमिते यूक्रेनियन अथॉरिटीज ना फोंदोखरे हौजिक यामलबा रशियन मिलिटरी कन्वॉय अमना लेबा सिगी कोनुंग किफ योक्सलखरे यूक्रेन की कोनुंग असिगिदमा असोबो खोंगथांग अमा थांजिलक्तुना रशियाना किलोमीटर 64 रोम सांगना आर्मोर vehicle sing tanks sing amasum atai military equipment ki convoy ama sangsilakre haina US satellite company Maxus nangara thing badhai ki adubu Kiev ta Russia na sangsilaki badu makatana logistical gi khudongthiba singi maramdagi oiramba yana haukiba pung kun gi marida oina khumang chaksilaki ba ngamdri haina leba ko numita military intelligence update amada British Defense Ministry na haiki Russian forcing nakan kya da lansa tharagli amasum leba sigi anisuba khwaidigi sawbo city Kharkiv ta misam kyamarum hatuna attack torokre hainasu Ukrainian officials sing haikre Kharkiv amasum Kiev ki marakta leba Okhatiaka town gi manung da leba base amada Russia na ngarang selling tawda Ukraine lanmi humdra rom sikre haina regional governor aduna Facebook ta haiki Russia की पर्सनल लिसिंग मंगा सत्रे कतारा मांग ताखरबा अमसुम अति अकाई थोखरबा एयरक्राफ्ट कुनगमा पनमसुम टैंक सामगा मौद्रागा निपान यावना मयाम अमा मांग खरेन यूक्रेन की जनरल स्टाफ अमन हाइकी अदुमा पु हारिबा वाप मदुगी असुमरान अदु निंगतमना खंगनबो होनाबा ओइथोकनिंगाई लेति मरक्सिदा फ्रांस की प्रेसिडेंट इमानुएल मैक्रोन ngang रशिया प्रेसिडेंट पुतिन टेलीफोन तौखिबा मदा लान असि लुसिननबा माकी डिमांड सिंग लाउथोखरे माकी डिमांड सिंग की मनुंगदा क्रीमिया दा रशिया की सोवरेनिटी रिकॉग्नाइज तौबा मसम यूक्रेन की डिलिमिटराइजेशन यावरी अदुबु मदुगी मुहुत्ता नोंगसुप लोंगी लेबाक सिंगना डिप्लोमेटिक इकोनॉमिक कल्चरल अमसम स्पोर्ट्स की नकन्दा अकनबा साफु पिदुन रशिया बु हेन हेन नाइतोम ताहनना बखोनरखली Germany na Makhoigi defense policy singda asobo hongba ma haukibaga loinana Europe tagi khongthang kayamuk lauthorakre European Union na Makhoigi history da sigumbagi da ahanba khongthang adu oina Ukraine gi dama khulai sing leiragani amasum piragani haina su paus na phongdokhi loinana Turkey na su Dardanelles amasum Bosphorus Strait sing fauduna Russia gi jahasing chatpada akakna ba thingba thamnaba international treaty ama thabak oina pangtholagani su haikre Makasa tarak po na to papaw mana Putin gi nuclear gi kihanba aduda US ki warning ay lebra nung suplaybak sing na Kiev ta kusukulay kya thajin kibaga Ukraine da thokni ba lana du kansilakpa da Russia na Khudongthiningai Oire ba nuclear mobilization ki akiba pirakiba dubu US President Joe Biden amasum atay makok thongba US officials sing na thoina luna khankidre President Vladimir Putin na magi nuclear forcing alert thamle haikiba dugi matung American singbu nuclear lan amagi matangda warning ngai leibra haina hanglakibu wahangda yam ingna tamna no haina Joe Biden na pokhum pikre US nuclear force ki alert adu level singda hongna bigi maram ude haina State Department wangang loi net fresh na sohaki Russia gi phibam adu Pentagon na leptuna review and life amaso monitor tawri haina defense department gi wongang loi zone kirbain haiki Moscow na Ukraine da landa ba hokiba dugi numit marini gi matung numaizu numita President Putin na Russian army gi deterrence forcing adu special mode of combat service amada thamna ba magi military shipsing the order tawri haina lauthoki mangna hairi ba du leba du gi pak sauro nuclear weapons infrastructure du sijinna ba gi wapamne Nuclear season na ba amana
mang takpa falsing thoongani haibasi United States amasum Russian Federation akoina matam sangnadagi yanarakhre hainasu net press na haiki Russian forcing gi khutmang sokshinbagi fiam gi matangna Pentagon wangloi kirbain haiki fuel gi awat pasing leiba atei logistical gi oiba khudong sadabasing amasum hana thajadaba mawongna Ukraine military gi akanba thingba pirakpa aduna Russia na sangsilakpa tapthanba oigani Makhoigi numit mangani suba numita pamkhibadu yauna Russia na khumang sokshinba ngamkhidre haibasi mayek sengle Makhoigi khudong sadabasing mayuknare Makhoigi mayukta athingba thengna khre haina kirbaina pawmising haiki hen spokes na phungdorakli yamna ngakningai oiriba pawmana kasi bisona laisangi manung thangbigi phaklang fajanbada Prime Minister Narendra Modi gi apokpigi lumbaga manaba sana sizinaki hairi South India dagi businessman amana kasi besona temple sana kiji humfu kalakre masum madugi manung dagi Prime Minister Narendra Modi gi apokpi mama dugi arumba manaba sana kiji kuntra gatareti laisang adugi sengtam sengtoram gol gri gi manung thangba faklang adu fajahanabgi laiteng sizinaki sana adu kalakliba businessman adugi maming adu khangandana thamli Prime Minister Narendra Modi na haukiba numai chunumita maki Lok Sabha constituency duda handak lakiba khongsat aduda laisang aduda lai khurum kiba matamda manung thangba phaklang singda laiteng liba goal planting adugi fajabadu miyamna hanbu oina ukhi Gav Grihagi manung thangba phaklang da tawriba goal planting aduda sijinakiba napu masugi metel adu handak kuidringai da masagi sei sa masukraba Prime Minister Modi gi apokpi mama Hiraben gi arumaduga manai haina likhuna man haiki Divisional Commissioner Varanasi Dipa Argawal na laisang adu tawriba sana laiting bagi thaba adugi matangna wangang mada laisang adu sana kiji humfu fangke masum madugi manungdigi manung thangba phaklang adu goal planting tawbada sana kiji kuntraga tere sijina kyaki lemauriba sana kiji kungo humdo edu mapung moiba laisangi structure adugi golden dome gi makha thangba saruk taibada sijina gani haina Agawal na haiki Masina taragani pan suba sei sagi matungda laisang adu sanana taisinbagi ani suba asoba thabakni haina sufungdokhi makha sathakhiba oina to papaw mana mikhal da aranba thawong kya sathakibada ECI helpless oire wai irabot sugi lalawusingna BJP gi mirep ka manaraga boot capture tawkhre tombi ngarang pangthokiba taragani thai suba Manipur State Assembly mikhal gi ahanba tanga ki assembly constituency kuntraga nipan gi mikhalda segment kharagi polling station kharada aranba thawong sing chatakibada Election Commission of India ECI gi helpless oire haina Imphal East gi wangkhai assembly constituency the National People Party gi mere oidiba ACC gi MLA Yungkham Irabona phongdokre makhasa tharak poina to papaw mana EVM thugai khibasingi repoll tonaba CEO na recommend tokre ngarang pangthokiba ahanba tanga ki assembly constituency kuntraga nipani mikhalda sijinakiba electronic voting machine EVM singi manungdigi khara thugai dun amangata thokre habigi report phangle masum thaudok sing si thokriba polling station sing adugi mikhal sing repoll tona recommend tokre haina chief electoral officer Manipur Rajesh Agawal na thorakpa chirol aman haidi ngasi tholakiba sirol asina phongdokiba wafam singi manungda ngarang pangthokiba first phase ki mikhal aduda vote thadaba yaraba apunba voter lak taraga nithuiga lising mapanga samriga kuntraga mapangi manungdagi apunbagi oina 88.63% yauna vote thadana khiyari vote thadana khibagi sang singarang nungthil pung manga phawgi manungda phangkiba report ki matung inani hari aduga apunba vote thadana khiba voters singi manungda 87.29% na nupa voter ne duga 89.96% na nupi voter sing hari ngarangi mikhal aduda nupa voter dagi nupi voter sing na masing hen khibadana tana nupi voter sing na hena thawai yauna vote thadaba thokna rakhi hari ngarangi mikhal aduda ihan hana voter oirakhiba miyoi sing oina sahi yamlaba miyoi sing yauna sahi yamlaba person with disabilities amasum transgender sing su vote thadaki PWD voter singidama wheelchair chamaga humdraga taruk book tawduna thamki hari mikhal asigidama lakhotkiba tharang singi matung ina sahi chama helaba miyoi singi manung sada maudraga taret hena polling station singda vote thadaba langnaki aduga Chusampur Fezol Bisnupur amasung Kangpokpida leiba tongan ba designated camp taraga humdagi su kedar saniga yangkai ga humdagi manungda saniga nifuga taretna vote thadaki adumaina makhoigi voter singado polling station punamakta postal ballot ki khutangna thadana kibni hari
Ngarangi mikhal adura mathau pangthokhiba polling team punamak tekta kaidana halaknakre hairaduna sijinakiba EVM VVPAT sing election gi polling agent amasum observer singi mamangda sil tawduna strong room sing security cover role ahum thokna ngak selaga thamkhre haina su phongdoraki Aten ba paw manamo Khusumal PU hairubadagi building digi intakre Bihar gi Aurangabad district ta Laborer ama oina thabak tawbu nupa ama Khusuman PU hairubadagi miyani na saba loidru building ama digi intakhi haina police na phongdorakli thaudu odu nintokapagi numidang athengba thokibani Arjun Buya kawa laborer aduna building mapu Santu Singa da maki labor charge demand tawrubadagi thaudu odu thokibani Khoirang khosaunaraba Santu Singa na maki masan por Rakesh Singa gi mating lunena ahanmada miyedur inba singmana singba tawki madugi matungna makhoina maku building adudagi anisuba floor dagi intaki thaudu odu phibam luna solaba Buya Aurangabad ki Sadar Hospital pukatki Police ta piba statement da Buya na haiki madudi mak Mandapur Bazar leba Santu Singa gi yumda haukiba sayol ama asi labor oina thabak suraki makna mangonda labor charge pu haibada makna yakide nintokaba numita ehak sel yamna sinke masum numit sida su sel demand toki maduda Santu Singa amasum maki masan por Rakesh Singa na ehak pu sai thangba loinana ka amada thamki makhoi ne ehak pu nungsi haitana fuki amasum anisuwa product intaki thaudo odugi matungda load khraba mapa masa ani gi mayukta FIR ama register tawre amasum makhoi thuna faragani hainasu ayona phongdoki Makha satarak poina to papa human right defender gi imung manung ex MLA gi skona furamle United NGO Mission Manipur gi secretary U Robertson apokpa Nabakesor ex MLA amagi sport kangbuna gun point tamthina furaga soalamle haina North East Dialogue Forum gi member Anthony Devramer gi statement aman hairi makata na hairi bana Robertson haukiba tang kun ga taruki numidang pung taraga minute taraga mangarom tabada Impal East ki Palace compound leiba Masalemi school mera sakhangda bami tararom na gun point tamthina phubudagi soalamani thaudo odu Robertson na thabak satluraga mayumda halakpagi lambida angang masugi maruti gypsy amada lakiba sakhangda bami singna tanarakibani loinana miyoi sing aduna rifles na subadagi makokta sokhi loinana nongmaina kaptuna hatkani haina sukianki makata na maku sakhangda sing aduna makoina tonglakiba maruti gypsy adura haptuna puraba matung mafam khangda jaga amada minute kuntrarom thamki madugi tungda document amata yauduna Porampat police station sinaramki police station aduna medical treatment amata taudana minute kuntra rom makoktagi I yamna taraga lekhi mi aduna Porampat police station ma February kungani pana pangthokiba assembly mikhala duda Moirang kendra da mirep oikiba ex MLA amagi skona phubani haina phongdokhi North East Dialogue Forum gi maikeri gi sakhangna ba mi singa duda Robertson amasum mahaki imung manungna satok jasin tawribadu senanaba instruction piramba yai haibigi thajai loinana February 13 numidangda Robertson matomda lakpagi khudong sabadu lauraga thaudo odu satharamba yai haidi haukiba tang kunnasu angangba masugi activa amada lakhiba miyanina Women's Action for Development gi Secretary M Sobita apokpa Nabekishor gi office gi ta laknaga fajadaba waiwata kya su ngang salamki thaudu odu gi matangna February 13 da Porampat police station report tawgraba su ngasi fawa action mata lokate Leisilaktre to papa man Russia gi Upai Leisilaktre Makhoigi attack Khudongthiningai Oirakli yamna line khalaga Ukraine landara ki Russian forces asi hauju Upai Leisilaktre manamaduna Makhoigi attack asi yamna Khudongthiningai Oirakli haina Ukraine gi National Security amasum Defense Council RNBO gi secretary Oleksina phongdokre Russian Sarkar gi military criminal singna nongma natragana nini gi manungda Ukraine bu yamna thuna maithiba pinaba thorang tawki adubu madu fail oire masi prithvi pumbada aduga Russian su mayek singna khangli masina maram oiduna Russia gi usi sing makhoi upai leitre amasum lan gi model code amasum ain thugaiduna tawhoidaba mongda lan torapu yabagi yamna Khudongthiningai Oirakli haina Danilov na haiki makhoisi tawroidaba thabak tawba hore haibisi mi million 1.5 hena leiba Kharkiv city da great multiple rocket kapsilakpa amasum Chernihip amasum masigi mamal yamlaba European heritage thugaiba Buka Irpin Gostomel amasum atai Ukrainian city amasum khungang kyada bom kapsilakpa sina takli Bolnobakha city di miyoibigi kham thengna awana tarakpa yaba phibamda leide haina Danilov na haki mana phongdokhibagi matungina yeknabadi sok tharakle adubu Ukrainian singna maraiba ngakthokpa sidi nomu nomagi kankhalakli hairi
यूक्रेन की कैपिटल कीव मनाक्ता यूक्रेनियन फोर्सेस ना रशिया की हेलीकॉप्टर अनिसु कापथक्रे हाइरि हौकिबा फेब्रुवारी 19 यूक्रेनियन फोर्सेस ना रशियन फाइटर Z5 अमसुम हेलीकॉप्टर अमा थुगाइखि रशिया ना बिसल कीव अमसुम ब्रोबारी दे अटैक तौरिंगै मनुंगदा एयरक्राफ्ट सिंग थुगाइखिबनि यूक्रेन की फाइटर जेट सिंग रशियन जेट अनि थुगाइखि दुगा यूक्रेन की S-300 एयर डिफेंस सिस्टम ना रशियन जेट अहु कापथखि हाइरि थुगाइख्रब रशिया की वार प्लेन सिंगसु सुकोई 30 अमसुम सुकोई 35 ngaktani हाइरि कीव की मनाक्ता यूक्रेन की एंटी एयरक्राफ्ट गनर सिंगसु बुक M1 एंटी एयरक्राफ्ट मिसाइल सिस्टम सिजनदुना रशिया ना कंसिलखिबा क्रूज मिसाइल अमा अमसुम हेलीकॉप्टर अमसु थुगाइखि हाइरि अमसुम यूक्रेनियन फोर्सेस ना मसांगाक थोकपा खक्ता नतना अटैक तौरी ngasi कीव अमसुम विंटोमिर चंगसिलखिबा रशियन आर्म खलम सिंगदा सुकोई 25 अटैक एयरक्राफ्ट ना बॉम्बिंग तौखि हाइरि सुकोई 24M बॉम्बर सिंगनसु सेरनी हिफ लमदम द रशिया की तेंग मरी अमसुम मेकानाइज कलम सिंग थुगाइखि हाइखि हाइनसु पाउसना फोंदोरखलि अदो हौजिक ओइनदि मैम पाउस मतंग सा लुसिनजरगे अमसुम पाथोकसकिबद सोइखिब लानखिब यावरस मैम नगाफिगनि मतम मतम गी ओइबा मरुइबा इ पाउसिंगसु मैम दा अपडेट पिजरके एंड थैंक यू।